Ibong, aibu krigi unaba lakpidabra? Ichal, aido thaba khar chinba, adugini. Hojik la asidi. Kuina leiraga lakpane. Tamda chatkibadagi chingmi ningol aibu kaubibra? Ai kaudi thabak ne yada tawbani. Thabak mayam chillasu ibong nako aibu nungsibiba oirabadiko aibu ningsingbigadabani. Ichal, saurna. Aina ichalba kaubudi laite. Nangbu nuksibagini. Nangi khulda nangbu unaba laise. Aibu chingmi ningolni apangbini khanduna nungsiba tambiraga hundokpiba natra? Aisi yam thajarraba. Thase, adubo amuk-amuksuko aigi mabukningse pakhatlene. Chingda satpi inge laina kananasu khangbida mangkhibagum aisu mangkhigadra pakhatpiye. Karino Ichal, nangna harisibo. Aigi nuksibadi nang khaktani. Ibung, maitai pakhang oibanako yumgi ahal lamanna chingmi ningol aibo yumgi mamo oina lausanbigadrane. Loksingani. Nangbu aigi sagai datin hingani. Aigi yeki laikolda naning tapna laisatam hingani. Ibung, aidiko chingmi ningol oirabasu maitai budi yam nungsijaye. Ichal, ching tam machimanawni khenaba laite. Ching na mayambani. Aduga tam na manawni. Ibung, Fare. Ngasidi ahi nangbu puduna chatlage. kadaida oibrane? Aigi yumgi mawoina. Ibung, ngasidi thomale. Adunako nong oina chatseba.